Lan Kallingei manungdana khul ngakpa shing manipur kannabagi damak Nongmei Kap-Hanba aduga lan nemtharaklaba matam asidana Pha-Punba tourakliba asi Henna Irang Thoraknabani haina veteran politician Okram Joy na leingakta khanghallakli. Manipur hauzik thokliba si lan ne lan manungda rule of law hakchina thambasu chumloi lan asida village volunteer singna lawriba thodang pumnamakna khangnaraba wafamni makoina Manipur ase ngakpi senbiramdrabadi hauzik atopa phibam amada lerambasu yai maramaduna village volunteer manga atamnana faziluraba matung ngarang belda thadoraklaba matung mioi ama NIA amok fazinki asigumba thawong ase tauhanbagi mathau tade makoi manga adu miyamna condition amada yaudana thadorakadabani haina demand taukrabasu condition mayam amaga loinana thadorakhi madugi penadana leiringai talakta mioi ama amok fazimkiba haibasi Henna Irang Thoraknabani kumjali singani ga sumna amada Radha Vinod koizamna Manipur ge chief minister Nongmei Kap-Hanba lamdam asida lairiba lalhaulup singa matam kharagi oina ceasefire lauthoki makoi singadu mayumda hanaraktuna matam khara leiramlaba matung amuk chanakhi maduda kana amata Pha-Punba taukhide matau asumna hauzik thokliba irang asida Manipur kannabagi damak khul ngakliba volunteer sing asigi mathau leitre haina khalabade leingakna akangnaba matam amagi manungda makoi singadu mayumda halankhinaba thorang taugadabani lan manungda sizinaba yaba sizinaraga amuk Pha-Punba tauba haibasi achumba khongthang nate amaromda June 19 ki thodok thokraba matung Delhi da satuna center ki makok thongba luchingba singunaki maduda June 19 ki thodok ta fazin kiba kongjang loi pumnamak condition amata yaudana thadoraknaba taksinki madugi ayabasu pirakhi maramaduna faziluba village volunteer singi mathakta condition mayam ama thamjilaga belda thadorakiba do maram chadaba amani thawong asina law and order ki phibamda hena akaibo ohilakpa yai haina ozoina makatana phongdokhi hadak thengner irang jodi akoi isai su sing isai nau mayam ngakrabne akoi adu moina ga nga amdraga di akoi karam film da leiram gada ge joi kari hujik lai film ji oiram da fiai moi ang mathwai katna ngakrabani adagi nupi mayam ama are lakai di pisa khair ga adu maina ngakraba thongdo omane akoi gi khul ngakpani haidana lan yaurba mi mayam che masidagi yamna atamnana dak akoigi phabse masif aftan nanaga phadun tawsi aidi masif phabun tokte na khalle aduga moi mayam akoigi moi si phabum tokte si akoi khali aduga amuk adai gi ama khantok tana amuk purga NIA na ga tawraga dagi akoi NIA na dai adu yaurami ga na tawraga NIA na ga amuk diten tawse tawbum thoktaba thaba amne lawi masi khara sumba watpa nungaiba prajada nungai roitaba miyang khaida nungai roitaba wafam koi Paugi mifam aduda saru yakiba Nauriya pakhang lakpa esigi hanagi MLA RK Anan hai hauzik thokliba irang asigi EY inil haukiba megitang ahumgi mamangdagi lakpa haukrabani matam aduda paliba leingak asina ningthina mathau tawramlabadi ngasigi phibam asi oiramdabasu yai maram aduna megitang ahumgi mamang amasung matungda thokiba thodok singgi white paper ama putoktuna miyamda khanghangadabani village volunteer faraga thokliba irang asina thainaba singano loinana makoibusu aranba tahanma yaroi Manipur thugainaba khonnarakliba suda leiba kukilal haulup singi mathakta action amata loba ngamdraga Manipur kannaba thorakliba volunteer sing phaba haibase lenga ke aranba khongthang ni haina RK Anana makhataki handaki matang sida khwaidagi soibase khwaidagi mistake se 3rd May gi mamang da sigi symptoms mayam haidar ngasi thoiba tholi mayam se 3rd May gi hogiba 3rd May gi mamang stigi hana loi lakre basi sigi wathok se lakadobagi symptoms haidar sigi mayam sing loi the indications lakrabne ba so kodana fail wi gi haidar din government of India knew it government of India khangi Manipur government khange ba they are failed to act government namal leina government gi tawum thok mathok to hogdabagi 3rd the torn the 3rd gi mamang the torn do mayam sum to gi dabagi fault na ngasi akoi impacts the lakra matung sida akoi Churasanpur om the Torbung the Kangbai the mayam matam mai thanas the misi mina to tuan crimes mayam chatra mayam sigi reaction oina koi sum the imphal su mu thok ki nai wapum se yam seeing ba